ꯃꯛꯇꯗ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯥꯟꯅꯔꯝꯕ ꯊꯣꯛꯂꯕꯁꯨ ꯃꯗꯨ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯆꯥꯛꯈꯨꯝꯗꯅꯤ ꯁꯤꯠ ꯅꯥꯟꯕ ꯃꯃꯜ ꯇꯥꯡꯂꯝꯒꯗꯧꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯐꯝꯃꯤ꯫ ꯃꯥꯡꯗꯅ ꯇꯣꯠꯄ ꯍꯧꯔꯕ ꯆꯥꯛꯂꯨꯛ ꯑꯃ, ꯉꯥꯒ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯑꯁꯥꯡꯕꯒ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃꯅ ꯅꯥꯀꯜꯗ ꯂꯩꯔꯤ꯫ ꯏꯟꯁꯥꯡ ꯈꯔ ꯍꯩꯊꯔꯒ ꯇꯣꯠꯄꯗꯤ ꯍꯧꯔꯨꯔꯒ ꯆꯥꯗꯕꯤꯗ ꯂꯩ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯃꯥꯏ ꯅꯣꯟꯊꯔꯞ ꯇꯧꯅ ꯑꯁꯣꯝꯗ ꯂꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯁꯤꯟꯗꯅꯕ ꯍꯣꯠꯅꯩ꯫ ꯃꯄꯥꯟꯗ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯌꯦꯛ ꯍꯦꯟꯅ ꯁꯦꯡꯅ ꯇꯥꯔꯛꯏ꯫ ꯇꯥꯁꯤꯜꯂꯣꯏꯒꯦ ꯉꯝꯗꯦ꯫ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗꯅꯤ꯫ ꯈꯪꯁꯥꯎ ꯁꯥꯎꯅ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯏꯁꯤꯡ ꯗ꯭ꯔꯣ ꯂꯥꯎꯅ ꯍꯩꯖꯤꯜꯂꯒ ꯃꯈꯨꯠ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ ꯂꯨꯈꯥꯛ ꯆꯒꯨꯝ ꯏꯇꯩ ꯇꯩꯈꯩ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯤꯡꯂꯞ ꯇꯧꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜ ꯌꯧꯕꯒ ꯈꯨꯗꯨꯝ ꯇꯥꯁꯤꯟ ꯀꯤꯟꯗꯨꯝ ꯑꯃ ꯃꯄꯥꯒꯤ ꯃꯃꯥꯏꯗ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯟꯈꯤ꯫ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯤꯕ ꯃꯄꯥꯗꯨ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈꯤꯕꯒ ꯐꯠ ꯅꯣꯟꯊꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯂꯤꯕ ꯐꯣꯔꯃꯦꯜ ꯁꯔꯠ ꯑꯉꯧꯕ ꯑꯗꯨꯒꯤ ꯀꯣꯂꯔꯗꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟ ꯁꯨꯃꯥꯡ ꯇꯝꯅ ꯑꯃꯨꯛ ꯆꯦꯟ ꯄꯨꯔꯛꯂꯒ ꯃꯈꯥ ꯇꯥꯅ ꯃꯄꯥ ꯃꯆꯥ ꯃꯨꯛꯅꯔꯛꯏ꯫ ꯐꯨꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯥꯈꯪ ꯐꯥꯔꯕ ꯀ꯭ꯂꯥꯁ 12 ꯇꯝꯂꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯤꯁꯥ ꯆꯥꯔꯨꯕꯒꯤ ꯃꯅꯤꯜ ꯑꯗꯨꯅ ꯃꯁꯥꯗꯨ ꯇꯨꯝ ꯈꯔꯁꯨ ꯍꯜꯂꯤ꯫ ꯆꯨꯝ ꯐꯤꯔꯥꯜ ꯆꯥꯕꯗꯤ ꯃꯄꯥꯅ ꯍꯦꯟꯕꯅꯤꯅ ꯑꯃꯅꯁꯨ ꯐꯨꯏ ꯑꯃꯅꯁꯨ ꯐꯨꯔꯦ꯫ ꯅꯥꯀꯜꯗ ꯃꯁꯝ ꯐꯣꯏꯕꯤꯈꯤꯕꯒꯤ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯔꯕ ꯃꯃꯥ ꯎꯃꯥ ꯁꯅꯥꯗꯨ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯕ ꯃꯈꯩ ꯇꯧꯐꯝ ꯈꯪꯖꯗ ꯃꯄꯥ ꯃꯆꯥꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯏꯕ, ꯂꯜꯍꯥꯕ, ꯅꯄꯥꯗꯨꯗꯨꯝꯅ ꯇꯧꯍꯩꯗꯦꯅꯤ ꯅꯪꯕꯣ꯫ ꯑꯃꯨꯛꯇ ꯇꯞꯊꯧ ꯀꯩꯗꯧꯔꯒꯦ? ꯃꯣꯏ ꯕꯕꯥ, ꯅꯪꯁꯨ ꯇꯣꯛꯄꯤꯔꯣ꯫ ꯅꯆꯥꯁꯤꯒ ꯃꯥꯟꯅꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯥꯅ ꯑꯗꯨ ꯀꯟꯅ ꯍꯥꯏꯖꯕꯗꯨ ꯃꯄꯥꯅꯁꯨ ꯃꯆꯥꯅꯁꯨ ꯇꯥꯗꯦ꯫ ꯏꯃꯨꯡꯒꯤ ꯃꯤ ꯑꯇꯩ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯌꯥꯝꯅ ꯏꯪꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯄꯥꯟꯖꯕꯅꯤ꯫ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗꯤ ꯌꯨꯝꯖꯥꯎꯅꯤ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯋꯥꯠꯇ ꯄꯥꯗꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯀꯕꯨꯛ ꯀꯕꯨꯛ ꯈꯔꯒ ꯅꯨꯡꯉꯥꯏꯅ ꯂꯦꯝ ꯄꯥꯅ ꯆꯥꯔꯒ ꯄꯥꯟꯕꯅꯤ꯫ ꯑꯀꯣꯏꯕꯗꯅ ꯋꯥꯡꯂꯕ ꯆꯄꯜ ꯈꯥꯗꯨꯅ ꯒꯦꯠꯇꯨꯅ ꯁꯣꯖꯥꯎ ꯂꯣꯜꯂꯤꯕ ꯌꯨꯝꯅꯤ꯫ ꯈꯠꯅꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤ ꯑꯃꯅ ꯆꯦꯟꯁꯤꯜꯂꯒ ꯈꯥꯝꯕꯤꯔꯕ ꯅꯠꯇꯦ꯫ ꯈꯠꯅꯕꯗꯨ ꯇꯥꯕꯗ ꯇꯥꯒꯗꯧꯕꯒꯤ ꯌꯦꯡꯅꯕ ꯈꯛꯇꯅꯤ꯫ ꯂꯜꯍꯥꯕꯅ ꯃꯄꯥꯗꯨ ꯅꯝꯁꯤꯜꯂꯒ ꯃꯥꯅ ꯃꯊꯛ ꯊꯪꯗꯨꯅ ꯐꯥꯔꯒ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯄꯥꯒꯤ ꯃꯁꯛ ꯃꯥꯅꯗꯤ ꯎꯗ꯭ꯔꯤ꯫ ꯃꯃꯤꯠ ꯊꯨꯝꯅ ꯄꯩꯈꯠꯂꯛꯂꯤꯕ ꯃꯄꯤꯁꯤꯡꯗꯨ ꯏ ꯅꯥꯏ ꯇꯩꯔꯕ ꯃꯄꯥꯒꯤ ꯃꯃꯥꯏꯗ ꯇꯞ ꯇꯞ ꯇꯥꯏ꯫ ꯀꯞꯂꯕꯁꯨ ꯅꯨꯄꯥ ꯊꯣꯛꯅ ꯁꯤꯡꯅꯕ ꯃꯥꯟꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ꯫ ꯅꯪ ꯌꯥꯝ ꯐꯧꯕ꯭ꯔꯣ? ꯑꯩ ꯂꯩꯔꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯅꯪ ꯅꯩꯃ ꯐꯨꯕ ꯌꯥꯕ꯭ꯔꯣ? ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦꯕ? ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯃꯈꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯇꯨ ꯅꯆꯥ ꯂꯩꯔꯒ ꯅꯃꯤꯠ ꯉꯥꯎꯕ, ꯂꯝꯆꯠ ꯁꯦꯡꯗꯕ, ꯏꯃꯥ ꯁꯃꯝꯕ ꯂꯩꯇꯕꯤꯔ? ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯍꯨꯠ ꯃꯤꯅ ꯁꯜꯍꯟꯕ ꯌꯥꯕ꯭ꯔꯣ? ꯅꯁꯥꯅꯁꯨ ꯋꯥꯔꯛꯄ ꯉꯝꯖꯗꯕ ꯅꯪ! ꯎꯃꯥꯁꯅꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯑꯣꯏꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯂꯜꯍꯥꯕ, ꯏꯃꯥꯒꯤ ꯊꯣꯏꯕ, ꯇꯣꯛꯁꯤ, ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯁꯤ ꯅꯄꯥꯁꯦ ꯑꯩ ꯍꯥꯏꯔꯒ ꯃꯥꯁꯨ ꯌꯥꯎꯅ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯂꯛꯏ꯫ ꯂꯜꯍꯥꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯄꯥꯒꯤ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯃꯤ꯫ ꯏ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯤꯟ ꯕꯥꯜꯗꯨ ꯈꯨꯅꯝꯅ ꯇꯩꯊꯣꯛꯂꯒ ꯍꯧꯒꯠꯈꯤ꯫ ꯎꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯣꯛꯄꯗꯨꯗ ꯌꯦꯡꯂꯒ ꯍꯦꯟꯅ ꯀꯞꯍꯧꯏ꯫ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡ ꯍꯛꯆꯥꯡꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯆꯍꯤ ꯀꯨꯏꯅ ꯃꯈꯥ ꯇꯥꯕ ꯃꯆꯥ ꯎꯕ ꯉꯝꯂꯨꯗ꯭ꯔꯒ ꯍꯧꯖꯤꯛ ꯂꯜꯍꯥꯕꯅ ꯄꯥꯈꯪ ꯐꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯅꯧ ꯅꯧꯅ ꯃꯤꯔꯣꯟꯕꯅꯤ ꯃꯃꯥꯁꯤ꯫ ꯆꯍꯤ ꯌꯥꯝꯅ ꯀꯥꯟꯅꯈꯤꯕꯁꯤꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏꯅ ꯃꯤꯔꯣꯜꯁꯨ ꯂꯩꯖꯗꯕꯒ ꯃꯈꯣꯏꯒꯤꯗꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯟ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯂꯝꯆꯠ ꯐꯠꯆꯤꯜꯂꯛꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯀꯨꯏꯔꯕ ꯖꯥꯠꯅꯤ꯫ ꯎꯃꯥꯅ ꯈꯪꯂꯛꯄꯗꯤ ꯀꯨꯏꯗ꯭ꯔꯤ꯫ ꯂꯝꯗ ꯊꯣꯛꯂꯒ ꯅꯨꯄꯤꯅ ꯍꯥꯛ ꯀꯣꯏꯕꯒꯨꯝꯕ ꯍꯛꯆꯥꯡ ꯁꯣꯛꯀꯗꯕ ꯃꯑꯣꯡꯗ ꯆꯥꯛꯀꯤ ꯁꯤꯡ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯌꯨꯔꯥꯏ ꯆꯨꯕ ꯑꯃꯁꯨ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯌꯨꯝꯗ ꯑꯍꯤꯡ ꯍꯜꯂꯛꯇꯕꯅꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯊꯥ ꯅꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯌꯥꯕ, ꯋꯥꯈꯜ ꯋꯥꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ
ꯀꯥ ꯍꯦꯟꯅ ꯊꯣꯛꯆꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯄꯅꯤ꯫ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯃꯥꯅ ꯂꯝ ꯍꯦꯟꯕꯒꯤ ꯃꯆꯥꯅ ꯋꯥꯔꯛꯄꯅꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯂꯜꯍꯥꯕꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅꯗꯤ ꯋꯥꯖꯩ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯃꯃꯥꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯐꯠꯇꯕꯁꯨ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯅ ꯇꯠꯇꯅ ꯈꯜꯂꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯥ ꯌꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯁꯤꯟꯕꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯕ, ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯃꯃꯥꯗ ꯈꯨꯠ ꯊꯥꯔꯛꯄꯒꯤꯅꯤ ꯃꯥꯅ ꯉꯁꯤ ꯁꯥꯎꯈꯤꯕ꯫ ꯕꯥꯊꯔꯨꯝ ꯆꯪꯗꯨꯅ ꯃꯃꯥꯏ ꯇꯥꯊꯣꯛꯂꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯏ꯫ ꯃꯈꯨꯠꯇ ꯃꯃꯥꯏꯗ ꯇꯠꯂꯤꯕꯗꯨ ꯕꯦꯅꯦꯠ ꯅꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯃꯥꯗꯨꯁꯨ ꯆꯨꯠ ꯇꯧꯔꯒ ꯆꯪꯂꯛꯏ꯫ ꯊꯣꯏꯕ, ꯅꯪꯗꯤ ꯁꯣꯛꯄ꯭ꯔꯥ? ꯀꯞꯀꯅꯨ ꯗꯦꯃ, ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ? ꯀꯌꯥꯝ ꯁꯣꯛꯀꯦꯅꯦ ꯅꯪꯕꯨ? ꯀꯩꯁꯨ ꯁꯣꯛꯇꯦ꯫ ꯎꯃꯥꯁꯅꯥ ꯐꯃꯨꯡ ꯃꯆꯦꯗ ꯐꯝꯊꯥ ꯅꯥꯀꯜꯗ ꯊꯝꯂꯤꯕ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯇꯩꯕꯤꯅꯕ ꯈꯔ ꯍꯥꯏꯔꯛꯏ꯫ ꯀꯞꯄꯗꯤ ꯇꯣꯛꯂꯦ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯇꯅꯤꯛ ꯇꯅꯤꯛꯏ꯫ ꯊꯣꯏꯕ, ꯕꯕꯥꯗꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯐꯠꯇꯦꯅꯤ ꯅꯪꯕꯨ. ꯍꯌꯦꯡꯈꯩꯗꯤ ꯇꯧꯒꯅꯨꯀꯣ ꯅꯪ. ꯃꯥꯅꯦ ꯃꯥ ꯐꯨꯔꯤꯁꯤꯗꯤ. ꯈꯔ ꯈꯠꯅꯕ ꯆꯩꯅꯕꯁꯤꯗꯤ ꯏꯃꯨꯡ ꯂꯣꯏꯅꯃꯛꯀꯤꯅꯤꯅꯦ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥ, ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯗꯨꯃꯗꯤ ꯌꯥꯔꯣꯏ. ꯈꯪꯗꯦ ꯀꯔꯤ ꯏꯔꯥꯏꯕꯛ. ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯁꯦ ꯃꯥꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯀꯝꯗꯧꯅꯅꯣ ꯏꯃꯥꯁꯨ ꯂꯩꯐꯝ ꯈꯪꯗꯦ. ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯐꯥꯎꯕ ꯐꯨꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯀꯟꯅ ꯐꯥꯎꯕ ꯉꯥꯡꯂꯝꯗꯕꯅꯤ. ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯈꯔꯁꯨ ꯀꯣꯏ ꯍꯥꯏꯕ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯍꯜꯂꯗꯣꯏꯔꯣ? ꯑꯩꯈꯣꯏꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯗꯅ ꯂꯩꯒꯗꯕ ꯃꯃꯥꯅ ꯀꯗꯣꯝꯗꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯜꯂꯨꯔꯤꯅꯣ? ꯏꯃꯥꯅ ꯈꯟꯖꯕ ꯑꯃ ꯂꯩ. ꯂꯜꯍꯥꯕ ꯃꯃꯥꯗ ꯌꯦꯡꯉꯤ. ꯕꯕꯥꯁꯦ ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯀꯨꯏꯔꯦ. ꯑꯩꯅ ꯉꯥꯡꯁꯛꯄ ꯇꯥꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯈꯠꯅꯕ ꯍꯧꯔꯒ ꯃꯕꯨꯛ ꯍꯥꯡꯂꯤꯉꯩꯗ ꯌꯨ ꯑꯗꯨꯝ ꯊꯛꯆꯤꯜꯂꯒ ꯂꯩꯕꯁꯤꯅ ꯍꯟꯗꯛꯁꯤ ꯃꯁꯥ ꯁꯣꯛꯄ ꯍꯧꯔꯛꯄ ꯃꯥꯜꯂꯤ. ꯑꯩꯅ ꯆꯤꯡꯅꯕꯗ ꯕꯕꯥꯁꯦ ꯁꯣꯏꯗꯅ ꯑꯅꯥꯕ ꯑꯣꯏꯔꯛꯀꯅꯤ. ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯎꯆꯨꯛ ꯌꯨꯡꯕꯒꯨꯝ ꯂꯦꯞꯂꯝꯕꯗꯨ ꯃꯄꯥꯟꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯅꯔꯁ ꯑꯃꯅ ꯊꯦꯡꯖꯤꯜꯂꯝꯕꯗ ꯋꯥꯈꯜ ꯂꯥꯛꯏ ꯂꯜꯍꯥꯕꯗꯨ. ꯃꯤꯠꯃꯥꯡꯗꯅ ꯗꯣꯛꯇꯔ ꯅꯔꯁ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯤꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯇꯥꯔꯤꯕ ꯃꯄꯥꯕꯨ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯩ. ꯃꯃꯥꯅ ꯅꯥꯀꯜꯗ ꯌꯥꯝ ꯄꯥꯈꯠꯆꯅ ꯂꯦꯞꯂꯤ. ꯂꯜꯍꯥꯕꯨ ꯋꯥꯃꯟꯈꯤꯕꯅ ꯃꯁꯥꯗꯨ ꯍꯩꯅꯤꯡꯕꯁꯨ ꯐꯥꯎꯗꯦ. ꯄꯥꯈꯠꯄꯒꯤ ꯏꯍꯨꯜ ꯐꯥꯎꯕ ꯄꯣꯛꯄ ꯇꯧꯗ ꯃꯄꯥꯕꯨ ꯌꯦꯡꯉꯤ. ꯅꯣꯡꯃ ꯃꯥꯒ ꯐꯨꯅꯈꯤꯕ ꯑꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗ ꯃꯃꯥꯅ ꯍꯥꯏꯈꯤꯕꯒꯨꯝ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯃꯄꯥꯗꯣ ꯑꯁꯦꯡꯕꯒꯤꯁꯨ ꯑꯅꯥꯕ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯑꯣꯏꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥ ꯑꯃ ꯍꯦꯟꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕꯁꯤ ꯑꯣꯏꯔꯛꯇꯕꯗꯒꯤ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯌꯦꯡꯂꯛꯄꯅꯤ. ꯌꯨ ꯊꯛꯄꯒꯤ ꯃꯊꯛꯇ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯁꯨꯔꯁꯨ ꯇꯨꯝꯁꯤꯜꯂꯛꯏ. ꯃꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯝꯕꯗꯤ ꯃꯄꯥꯅ ꯁꯨꯔꯒ ꯄꯨꯁꯤꯜꯂꯛꯄꯗꯨꯅ ꯅꯨꯡꯉꯥꯏꯕꯅꯤ. ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯄꯩꯁꯥ ꯇꯥꯟꯕꯤꯅꯕ ꯃꯤ ꯂꯩꯇꯦ. ꯃꯃꯥꯁꯨ ꯊꯥ ꯌꯥꯝꯗ꯭ꯔꯤꯕ ꯑꯣꯏꯕꯒꯤ ꯂꯜꯍꯥꯕꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯃꯄꯥꯕꯨ ꯁꯦꯕꯥ ꯇꯧꯃꯤꯟꯅꯩ. ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯐꯔꯝꯃꯤ. ꯁꯤꯗꯗꯤ ꯀꯨꯏꯅ ꯁꯨꯝ ꯂꯩꯊꯔꯛꯄꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯄꯩꯁా ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯖꯔꯝꯕ ꯄꯩꯁꯥꯅ ꯀꯣꯟꯅꯔꯛꯇꯕꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯔꯛꯈꯤ. ꯃꯗꯨꯅꯁꯨ ꯑꯃꯨꯛ ꯀꯣꯟꯅꯔꯛꯇꯕꯗꯒꯤ ꯃꯤꯉꯣꯟꯗꯒꯤꯁꯨ ꯐꯅꯌꯥꯝ ꯄꯨꯁꯤꯜꯂꯤ. ꯂꯩꯖꯕ ꯂꯧꯐꯝꯁꯨ ꯌꯣꯜꯂꯝꯃꯤ. ꯑꯅꯥꯕꯒꯤ ꯐꯤꯕꯝꯗꯤ ꯐꯒꯠꯄ ꯏꯔꯩ ꯂꯩꯔꯝꯗꯦ. ꯑꯃꯨꯛꯁꯨ ꯈꯤꯇꯪ ꯐꯔꯕ ꯃꯥꯜꯂꯝꯒꯅꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯄꯨꯕꯗꯨꯃꯛ ꯍꯟꯖꯤꯟꯈꯤ. ꯃꯄꯥꯒꯤ ꯑꯅꯥꯕ ꯃꯊꯛꯇ ꯃꯃꯥꯅ ꯑꯃꯨꯛ ꯆꯥꯗ ꯊꯛꯇꯕꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯁꯨ ꯑꯣꯏꯕꯒ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯑꯅꯤꯃꯛ ꯂꯥꯌꯦꯡꯕꯒꯤ ꯐꯤꯕꯝꯁꯨ ꯑꯣꯏꯈꯤ. ꯍꯤꯡꯅꯤ ꯁꯤꯅꯤ ꯈꯪꯗ꯭ꯔꯕ ꯃꯄꯥ ꯑꯆꯧꯗꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯥꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯃꯆꯥꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ. ꯂꯣꯟ ꯊꯣꯛꯇꯕ ꯑꯃꯒꯨꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯌꯥꯇꯥꯗꯨꯅ ꯂꯩꯖꯕ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯐꯥꯎꯕ ꯍꯤꯡꯈꯤ. ꯐꯒꯠꯂꯛꯂꯕꯗꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯅ ꯂꯩꯖꯕ ꯄꯨꯝꯕ ꯀꯥꯏꯗꯨꯅ ꯌꯣꯟꯗꯨꯅ ꯍꯣꯠꯅꯕꯕꯨ ꯑꯆꯧꯗꯤ ꯐꯒꯠꯂꯛꯄ ꯂꯩꯈꯤꯗꯦ. ꯐꯅ ꯀꯨꯏꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯝꯂꯒ ꯂꯩꯔꯝꯕ ꯄꯨꯝꯕ ꯁꯨꯝꯗꯨꯅ ꯆꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ
ꯃꯆꯥꯗꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗ ꯃꯤꯔꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤ꯫ ꯃꯄꯥꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯕꯗꯨ ꯂꯜꯍꯥꯕꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯞꯈꯤꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯗꯨꯅ ꯂꯥꯛꯄꯗꯗꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯟꯌꯥꯝ ꯑꯃꯅ ꯈ꯭ꯋꯥꯡ ꯀꯣꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯨꯕꯤꯅꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯣꯏꯕꯒꯤ ꯁꯦꯜꯁꯤꯡꯗꯨ ꯁꯤꯡꯗꯣꯛꯄ ꯉꯝꯂꯔꯣꯏ ꯈꯪꯂꯦ꯫ ꯃꯥ, ꯆꯥꯛ ꯈꯤꯇꯪ ꯆꯥꯅꯕ ꯇꯧꯁꯦ, ꯀꯞꯄꯒ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯊꯣꯏꯕ, ꯏꯃꯥ ꯆꯥꯅꯤꯡꯗꯦꯗ꯫ ꯆꯥꯅꯤꯡꯗ꯭ꯔꯒꯁꯨ ꯈꯤꯇꯪꯗꯤ ꯆꯥꯁꯦ, ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯟꯖꯤꯜꯂꯤ꯫ ꯅꯥꯔꯒ ꯍꯤꯗꯥꯛ ꯊꯥꯕꯁꯨ ꯌꯥꯗꯕꯅꯤꯅ ꯅꯪ ꯅꯊꯟꯇ ꯍꯦꯟꯅ ꯋꯥꯔꯅꯤ ꯏꯃꯥ꯫ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯇꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯄꯒꯤ ꯂꯣꯟꯗꯨꯅꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯒꯦꯠꯇꯨ ꯈꯖꯤꯛ ꯍꯥꯡꯗꯣꯛꯂꯒ ꯑꯗꯨꯝ ꯊꯝꯃꯤ ꯍꯟꯗꯛꯇꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯆꯪꯂꯛꯏ꯫ ꯂꯜꯍꯥꯕꯁꯨ ꯃꯪꯒꯣꯜ ꯊꯣꯡꯖꯤꯜ ꯃꯌꯥ ꯑꯗꯨꯗ ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯊꯝꯂꯒ ꯃꯤ ꯆꯪꯂꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯄꯥꯒ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯀꯧꯏ꯫ ꯀꯀꯥ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯅ, ꯂꯜꯍꯥꯕ, ꯅꯃꯥꯁꯦ ꯆꯥꯛꯀ ꯆꯥꯎ ꯌꯥꯗꯕ꯭ꯔꯣ? ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯟꯖꯤꯜꯂꯤꯅꯦ꯫ ꯌꯥꯗꯦꯗꯅꯤꯅꯦ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯇꯧꯐꯝ ꯈꯪꯂꯔꯣꯏꯅꯦ ꯎꯃꯥ꯫ ꯅꯪꯅ ꯊꯧꯅꯥ ꯂꯩꯇ꯭ꯔꯒꯗꯤ ꯅꯆꯥ ꯑꯅꯤꯁꯦ ꯀꯔꯝꯅ ꯌꯣꯛꯀꯗꯧꯔꯤ? ꯀꯗꯥꯏ, ꯂꯜꯍꯥꯕ, ꯆꯥꯛꯇꯨ ꯄꯤꯔꯝꯃꯨ꯫ ꯅꯪ ꯅꯣꯏ ꯀꯀꯥꯒ ꯋꯥꯔꯤ ꯁꯥꯔꯨꯆꯣ꯫ ꯆꯥꯛ ꯑꯇꯣꯠꯄ ꯌꯥꯎꯕ ꯕꯥꯎꯜ ꯑꯗꯨꯒ ꯁ꯭ꯄꯨꯟ ꯑꯃꯒ ꯄꯤꯔꯝ꯫ ꯂꯜꯍꯥꯕ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯡ ꯏꯟꯗꯨꯅ ꯃꯃꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯆꯠꯊꯣꯔꯛꯏ꯫ ꯀꯀꯥ, ꯀꯩ ꯍꯥꯏꯒꯦ? ꯂꯥꯎꯅꯤ ꯅꯪꯕꯨ, ꯋꯥꯔꯤ ꯑꯃ ꯁꯥꯗꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯕꯕꯥ ꯂꯥꯌꯦꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯄꯨꯁꯤꯟꯈꯤꯕ? ꯐꯅꯌꯥꯝꯗꯤ ꯌꯥꯝꯈ꯭ꯔꯕꯅꯤ, ꯆꯦꯗ ꯏꯁꯤꯜꯂꯒꯗꯤ ꯂꯩꯕꯅꯤ꯫ ꯑꯩꯉꯣꯟꯗꯒꯤꯁꯨ 60,000 ꯌꯥꯎꯈꯤꯕꯅꯤ꯫ ꯀꯀꯥꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕꯅꯤ, ꯌꯥꯝ ꯂꯩꯕꯁꯨ ꯅꯠꯇꯦꯅꯦ꯫ ꯃꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯁꯨ ꯑꯗꯨꯝ ꯈꯪꯕꯗꯨꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯃꯔꯧ ꯂꯩꯕ ꯋꯥ ꯑꯗꯨꯗ ꯂꯜꯍꯥꯕ ꯃꯈꯥ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯕꯅꯣ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯩꯒꯤꯕꯨꯗꯤ ꯂꯩꯖꯔꯁꯅꯨ, ꯅꯣꯏ ꯏꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯀꯀꯥꯁꯨ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏ ꯇꯧꯔꯒ ꯅꯣꯏ ꯅꯤꯅꯦꯒꯤ ꯃꯄꯥꯝꯗꯒꯤ ꯂꯥꯛ 3 ꯄꯨꯈꯤꯕꯅꯤ꯫ ꯑꯗꯣ ꯑꯁꯣꯝ ꯃꯄꯥꯝꯂꯣꯝꯗꯁꯨ ꯂꯨꯍꯣꯡꯒꯗꯕ ꯑꯃ ꯂꯩꯕꯒꯤ ꯁꯦꯜꯗꯨ ꯊꯨꯅ ꯁꯤꯡꯂꯛꯀꯦ ꯍꯥꯏꯔꯒꯗꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯤꯒꯤꯁꯨ ꯑꯁꯣꯝꯗꯒꯤ ꯊꯧꯔꯛꯄꯗ ꯅꯤꯅꯦꯁꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅꯦ꯫ ꯑꯆꯧꯁꯨ ꯂꯩꯇ꯭ꯔꯦ, ꯃꯃꯥꯁꯨ ꯊꯕꯛ ꯁꯨꯕ ꯅꯠꯇꯦ꯫ ꯃꯁꯥ ꯐꯥꯎꯕ ꯁꯣꯟꯖꯤꯟꯕꯗꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯄꯥꯈꯠꯅꯔꯤꯉꯩ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯄꯥꯁ ꯇꯧꯗ꯭ꯔꯤꯕ ꯄꯥꯈꯪ ꯃꯆꯥ, ꯑꯃꯔꯣꯝꯗꯗꯤ ꯀꯩꯁꯨ ꯈꯪꯗꯕ ꯃꯆꯥꯒꯨꯝꯕ ꯑꯁꯤꯗ ꯂꯥꯛ 5-6 ꯁꯤꯡꯂꯛꯅꯕ ꯊꯧꯔꯤ꯫ ꯃꯤꯒꯤꯁꯨ ꯄꯩꯁꯥꯗꯤ ꯃꯥꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯧꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯜꯍꯥꯕ ꯀꯗꯥꯏꯗꯒꯤ ꯃꯍꯥꯛꯅ ꯄꯤꯒꯗꯧꯔꯤꯕ? ꯂꯜꯍꯥꯕ, ꯃꯤꯒꯤ ꯄꯩꯁꯥꯅꯤꯅ ꯀꯀꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩꯅ ꯁꯤꯡꯗꯣꯛꯈꯤꯕ ꯉꯝꯕ ꯁꯦꯜꯁꯨ ꯑꯣꯏꯕ ꯅꯠꯇꯕ, ꯅꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯀꯃꯥꯏꯅꯗꯤ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯎꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡ ꯂꯜꯍꯥꯕꯒꯤ ꯃꯄꯨꯗꯨ ꯒꯦꯠꯔꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯅꯨꯄꯥ ꯃꯁꯦꯜꯗꯨ ꯐꯅ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯈꯤ꯫ ꯑꯃꯅ ꯐꯪꯏ ꯂꯜꯍꯥꯕꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯍꯟꯅꯤꯡꯕꯒꯤ ꯋꯥ ꯍꯥꯏꯒꯅꯤ, ꯑꯃꯅ ꯐꯪꯏ ꯃꯃꯥꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯔꯝꯒꯅꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯀꯩꯁꯨ ꯈꯪꯕꯁꯨ ꯅꯠꯇꯕ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯔꯛꯄꯗꯨꯗ ꯃꯀꯣꯛ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯃꯔꯤ ꯃꯇꯥ ꯂꯩꯕꯁꯤꯡ ꯑꯗꯨꯅ ꯊꯣꯏꯗꯣꯛꯄ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯛꯏ ꯍꯥꯏꯕꯕꯨ ꯏꯃꯨꯡ ꯑꯃꯅ ꯏꯃꯨꯡ ꯑꯃ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯝꯕ ꯌꯣꯟꯕꯗ ꯂꯦꯞꯅꯔꯦ꯫ ꯁꯣꯔꯥꯠ ꯂꯣꯏꯕ ꯐꯥꯎꯕꯗ ꯉꯥꯏꯔꯒ ꯄꯩꯁꯥ ꯊꯤꯗꯣꯛꯅꯗꯨꯅ ꯑꯇꯣꯟꯕ ꯁꯦꯜꯁꯤꯡ ꯁꯤꯡꯗꯣꯛꯂꯒ ꯑꯔꯦꯝꯕ ꯂꯨꯄꯥ ꯂꯥꯛ ꯈꯔ ꯄꯥꯏꯔꯒ ꯃꯃꯥ ꯃꯆꯥꯗꯨ ꯂꯜꯍꯥꯕꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗꯪ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯁꯨ ꯈꯤꯇꯪ ꯅꯛꯅꯕ ꯑꯃꯗ ꯚꯔꯥ ꯂꯩꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯄꯥꯝꯗꯤ ꯂꯝ ꯐꯅꯌꯥꯝ ꯍꯥꯏꯊꯩ꯫ ꯍꯧꯖꯤꯛ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗꯕꯒ ꯊꯥꯒꯤ ꯆꯦꯀꯞꯀꯨꯝꯕ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯌꯦꯡꯂꯛꯄꯗ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯈꯜꯂꯒ ꯂꯦꯞꯂꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯀ꯭ꯂꯥꯁ 8-9ꯒ ꯇꯝꯂꯛꯄ ꯃꯇꯝꯁꯤ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯄꯒꯤ
ꯃꯁꯥꯅ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯦ ꯀꯥꯏꯅ ꯈꯟꯖꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯝꯕꯤ ꯆꯠꯄꯗꯒ ꯅꯨꯄꯥꯅ ꯍꯜꯂꯛꯅꯕ ꯍꯧꯔꯛꯄ, ꯀꯦꯕ ꯃꯧꯕꯒ ꯄꯥꯝꯂꯛꯄ, ꯐꯖꯕ ꯃꯁꯛ ꯈꯪꯂꯛꯇꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯧꯔꯛꯅꯐꯝ ꯆꯍꯤ ꯃꯇꯥꯡꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯗꯦꯠ ꯆꯠꯄꯅꯤ꯫ ꯃꯥꯅ ꯀ꯭ꯂꯥꯁ 9, ꯅꯨꯄꯥꯗꯨꯅ ꯍꯟꯗꯛ 10 ꯀꯥꯒꯗꯧꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯟꯗꯛ 10 ꯊꯥꯒꯗꯧꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯣꯏꯕꯥꯅꯤꯈꯛ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯀꯩ ꯆꯥꯁꯤꯒꯦ? ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗꯒ ꯈꯨꯝꯃꯤ ꯅꯨꯄꯤꯗꯣ꯫ ꯏꯌꯥ ꯌꯥꯏꯗ꯫ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯑꯗꯨꯝ ꯈꯜꯂꯣ, ꯏꯀꯥꯏꯅꯔꯤꯁꯤꯗ꯫ ꯅꯪ ꯑꯗꯨꯝ ꯈꯜꯂꯣ꯫ ꯆꯥꯅꯕ ꯃꯈꯜ 2ꯒ ꯊꯛꯅꯕ 2ꯒ ꯈꯜꯂꯒ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯑꯇꯩꯗꯤ? ꯌꯥꯔꯅꯤꯗ꯫ ꯑꯁꯦꯡꯕ ꯌꯥꯔꯕ꯭ꯔꯅꯦ? ꯌꯦꯡꯕꯗꯕꯨꯗꯤ ꯄꯥꯈꯪ ꯃꯆꯥ, ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅꯇꯕꯨ ꯆꯥꯎꯔꯦ ꯈꯟꯖꯔꯒ ꯎꯕ ꯃꯤꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯂꯤꯕꯅꯤ꯫ ꯃꯤ ꯎꯗꯅꯕ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯆꯤꯞꯁ ꯄꯦꯀꯦꯠ ꯈꯔꯒ ꯀꯣꯀꯥ ꯀꯣꯂꯥ ꯕꯣꯇꯜ ꯑꯃꯒ ꯇꯧꯕꯗꯨꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯊꯕꯛꯅꯤ ꯈꯟꯖꯔꯒ ꯈꯤꯇꯪ パꯈꯪ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯤꯗ ꯀꯩꯅꯣꯃ ꯆꯥꯔꯨꯁꯦꯅ ꯄꯨꯔꯛꯄꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯁꯨꯃꯥꯏꯅ ꯃꯇ ꯐꯝꯃꯤꯟꯅꯕ ꯅꯠꯇꯕꯒꯤ ꯋꯥꯔꯤꯁꯨ ꯁꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯆꯥꯅꯕ ꯄꯨꯔꯛꯂꯒ ꯁꯨꯝ ꯆꯥꯕ ꯍꯧꯏ꯫ ꯅꯨꯄꯥꯗꯨꯅ ꯐꯪꯏ, ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯂꯛꯄ꯫ ꯑꯗ ꯃꯥꯌꯣꯛꯅꯔꯒꯅ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯁꯨꯝ ꯏꯀꯥꯏꯕꯗꯒꯤ ꯆꯥꯕꯗꯨ ꯁꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯐꯥꯔꯁ ꯗꯦꯠꯁꯤ ꯌꯥꯝ ꯏꯀꯥꯏꯅ ꯃꯥꯜꯂꯤ꯫ ꯆꯤꯀꯟ ꯆꯧ ꯑꯃꯒ ꯃꯦꯀ꯭ꯔꯣꯅꯤ ꯑꯃꯒ ꯍꯥꯟꯅ ꯀꯧꯕꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯆꯧꯗꯨ ꯂꯩꯔꯨꯔꯦ꯫ ꯈꯤꯇꯪ ꯂꯥꯞꯊꯣꯛꯈꯤꯕ ꯄ꯭ꯂꯦꯠꯇꯨ ꯂꯥꯝꯗꯨꯅ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯄꯁꯨ ꯑꯃꯨꯛ ꯏꯀꯥꯏꯔꯦ꯫ ꯃꯗꯨꯒꯤ ꯈꯔ ꯅꯛꯄꯗꯨ ꯁꯨꯝ ꯆꯥꯕꯅꯤ꯫ ꯑꯗꯨꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯆꯥꯔꯤꯕ ꯄꯣꯠꯇꯨ ꯉꯁꯤꯗꯤ ꯀꯌꯥ ꯋꯥꯅ ꯆꯥꯈ꯭ꯔꯦ꯫ ꯐꯣꯔꯛꯇꯨꯅ ꯀꯣꯠꯄꯗ ꯈꯤꯇꯪ ꯀꯣꯠꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤ ꯂꯥꯛꯁꯤꯟꯗꯅ ꯄꯨꯂꯞ ꯌꯥꯗ ꯍꯨꯛꯆꯤꯜꯂꯒ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯄꯪꯇꯥꯗ ꯇꯥꯔꯛꯀꯦ ꯇꯧꯏ꯫ ꯈꯔ ꯆꯥꯔꯒ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯂꯦꯞꯊꯣꯛꯏ ꯃꯥꯗꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯆꯥꯁꯤꯟꯗꯦ, ꯇꯞꯂꯤꯗꯤ ꯑꯗꯨꯃꯛ ꯆꯥꯔꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ, ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ? ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯔꯛꯏꯗꯨꯗꯤ꯫ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯣ ꯑꯁꯦꯡꯕꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯈꯪꯗꯦꯕꯣ꯫ ꯅꯪꯅ ꯁꯨꯝ ꯏꯀꯥꯏꯔ ꯂꯩꯈ꯭ꯔꯒ ꯀꯣꯟꯅ ꯐꯔꯛꯀꯅꯤꯗ꯫ ꯅꯪ ꯍꯥꯟꯅ ꯅꯨꯄꯥ ꯀꯣꯏꯔꯝꯕ꯭ꯔꯣ? ꯀꯣꯏꯗꯦꯗ꯫ ꯗꯗꯥꯗꯤ? ꯅꯪꯅ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤꯁꯨ꯫ ꯑꯣ꯫ ꯁꯨꯝ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯕꯗꯨꯗꯤ ꯇꯜꯂꯤ꯫ ꯐꯖꯅ ꯈꯪꯅꯁꯤꯀꯣ? ꯍꯣꯏ, ꯅꯪꯇ ꯅꯨꯃꯤꯠ ꯌꯥꯝꯃꯛꯀꯅꯨ꯫ ꯏꯁ, ꯑꯩꯕꯨ ꯀꯗꯥꯏꯗ ꯃꯤꯠ ꯌꯥꯝꯃꯤꯕ? ꯍꯣꯏꯕ, ꯑꯗꯨꯝ ꯐꯖꯅ ꯈꯪꯅꯁꯦꯕ꯫ ꯑꯗꯣ ꯅꯪ ꯅꯨꯄꯤꯒ ꯇꯤꯟꯅꯒꯅꯨꯀꯣ? ꯇꯤꯟꯅꯗꯤꯌꯦ꯫ ꯊꯦꯡꯉꯅꯤ, ꯍꯜꯂꯁꯤꯔ? ꯍꯣꯔꯦꯟ ꯐꯣꯟ ꯄꯥꯏꯗꯕ ꯇꯧꯔꯛꯀꯅꯨꯀꯣ? ꯑꯩ ꯁꯧꯍꯜꯂꯛꯀꯅꯨꯍꯦ꯫ ꯄꯦꯠ ꯇꯧꯔꯝꯂꯒ ꯊꯣꯛꯂꯛꯅ ꯈꯨꯝꯃꯤ꯫ ꯑꯗꯣ ꯗꯗꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯇꯥꯔꯒ ꯊꯦꯡꯅꯔꯗꯤꯅ ꯁꯥꯏꯂꯦꯟ ꯊꯝꯕꯩꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯄꯥꯏꯔ ꯂꯩꯌꯨ꯫ ꯂꯥꯎ ꯊꯤꯜꯂꯝꯃꯒꯦ꯫ ꯆꯍꯤꯗꯤ ꯁꯨꯗꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯇꯣꯡꯂꯒ ꯅꯤꯡꯊꯤꯕꯤꯗꯨ ꯃꯌꯨꯝ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ꯫ ꯆꯣꯀ꯭ꯂꯦꯠ ꯈꯔꯁꯨ ꯂꯩꯔꯒ ꯄꯤꯔꯝꯃꯤ꯫ ꯗꯗꯥ, ꯂꯩꯔꯝꯒꯅꯨꯋꯣ, ꯌꯨꯝꯗ ꯄꯨꯁꯟꯕꯗꯣ ꯐꯔꯛ ꯇꯥꯅꯤꯕ꯫ ꯈꯪꯗꯦ, ꯅꯪ ꯊꯣꯛꯄ ꯌꯥꯅꯕ ꯄꯨꯁꯤꯜꯂꯨ꯫ ꯅꯪ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯉꯝꯃꯅꯤ꯫ ꯍꯩꯄꯥ ꯁꯥꯅꯨ, ꯁꯤ ꯍꯥꯞꯆꯤꯜꯂꯨꯁꯤ ꯕꯦꯒꯇ꯫ ꯇꯨꯡꯗ ꯄꯣꯔꯤꯕ ꯕꯦꯒꯇꯨ ꯃꯥꯡꯗ ꯄꯨꯔꯛꯂꯒ ꯆꯦꯟ ꯍꯥꯡꯗꯣꯛꯏ꯫ ꯇ꯭ꯌꯨꯁꯟ ꯆꯠꯄꯅꯤꯅ ꯊꯣꯛꯂꯛꯂꯒ ꯅꯨꯄꯥꯒ ꯗꯦꯠ ꯆꯠꯂꯤꯕ ꯖꯥꯠꯅꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯌꯥꯎꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯒ ꯇ꯭ꯌꯨꯁꯟ ꯂꯣꯏꯒꯗꯕ ꯃꯇꯝ ꯆꯥꯅ ꯅꯤꯡꯊꯤꯕꯤꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯃꯤ 2ꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯇꯥꯗ꯭ꯔ ꯃꯥꯜꯂꯦ, ꯍꯜꯂꯁꯤꯔ? ꯃꯤꯒꯤ ꯁꯨꯃꯥꯡ ꯃꯌꯥꯗꯨꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯥꯜꯍꯥꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯇꯥꯅꯤ, ꯑꯃꯨꯛꯇꯪꯒ ꯀꯧꯁꯤ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤ ꯆꯨꯝꯃꯤꯀꯣ ꯏꯃꯥ? ꯆꯨꯝꯕꯗꯤ ꯃꯥꯜꯂꯤ꯫ ꯌꯨꯝ 3 ꯄꯨꯂꯞ ꯂꯩꯕꯅꯦꯅ ꯍꯥꯏꯔꯛꯏꯗꯨꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯥꯏꯗꯤ ꯉꯥꯏꯔꯤꯁꯤ ꯀꯨꯏꯔꯦ꯫ ꯑꯗꯨꯝ ꯀꯧꯕꯕꯨ ꯑꯝꯇꯁꯨ ꯇꯥꯗꯅ꯫ ꯅꯪ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯌꯦꯡꯉꯨ, ꯑꯗꯨꯗ ꯇꯥꯗ꯭ꯔꯒꯗꯤ ꯍꯜꯂꯁꯤ꯫ ꯍꯣꯏ꯫ ꯂꯥꯜꯍꯥꯕꯅ ꯀꯧꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ, ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯃꯃꯥ ꯃꯆꯥ ꯄꯨꯂꯞ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯂꯥꯜꯍꯥꯕꯗ ꯍꯥꯟꯅ ꯌꯦꯡꯂꯒ ꯎꯃꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯎꯃꯥꯅ, ꯏꯕꯦꯝꯃ,
ꯁꯤꯕꯨ ꯚꯔꯥ ꯁꯥꯟꯕ ꯏꯃꯨꯡꯗꯨ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯤ, ꯌꯨꯝꯒꯤ ꯃꯤ ꯀꯧꯔꯝꯕꯅꯤ, ꯇꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯀꯧꯊꯣꯔꯛꯀꯦ, ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯤ ꯏꯃꯨꯡꯗ ꯇꯍꯥ ꯇꯍꯥꯅ ꯆꯪꯈꯤ꯫ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯀꯧꯕ ꯇꯥꯗ꯭ꯔꯕꯗ ꯃꯊꯛꯇ ꯁꯣꯏꯗꯅ ꯂꯩꯔꯝꯂꯅꯤ ꯈꯟ ꯇꯦꯔꯦꯁ ꯐꯥꯎꯕ ꯀꯥꯔꯛꯇꯨꯅ ꯌꯦꯡꯕꯗ ꯃꯃꯥꯗꯤ ꯋꯥꯔꯤ ꯇꯥꯔꯒ ꯂꯩ ꯒꯝꯂꯥ ꯈꯔ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯋꯥꯅ ꯎꯕꯗꯨꯗ, "ꯀꯩꯗꯧꯔꯦ ꯄꯦꯅꯥꯎ? ꯑꯁ, ꯉꯁꯥꯏꯗꯩ ꯃꯈꯥꯗ ꯃꯤꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ? ꯀꯅꯥ ꯂꯥꯛꯍꯧꯒꯦꯅꯦ? ꯈꯪꯗꯦ ꯑꯝꯇ꯫ ꯍꯩꯃꯥ, ꯏꯃꯥ ꯍꯪꯉꯤꯔꯣ, ꯕꯕꯥ ꯎꯅꯕ ꯂꯥꯛꯏꯔꯣ, ꯀꯅꯥ ꯃꯥꯟꯒꯦꯅꯦ? ꯚꯔꯥ ꯂꯩꯐꯝ ꯊꯤꯔꯛꯏꯅꯦꯅ ꯍꯥꯏꯌꯦ꯫ ꯏꯍꯦ, ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯀꯅꯥꯝ ꯇꯥꯗꯖꯥꯠꯂꯅꯦ? ꯇꯧꯔꯗꯧꯅꯤ, ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯇꯧꯔꯝꯕ ꯃꯊꯧ ꯄꯨꯝꯕ ꯍꯨꯟꯗꯣꯛꯇꯨꯅ ꯏꯁꯧ ꯂꯥꯡꯂꯝꯂꯒ ꯅꯥꯂꯤꯅꯤꯗꯨ ꯃꯈꯥꯗ ꯀꯨꯝꯈꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯃꯥꯅ ꯆꯨꯝ ꯁꯥꯏꯁꯦ ꯌꯦꯡꯉꯨꯅꯤ, ꯌꯨꯝꯁꯤꯗꯅ ꯃꯥ ꯈꯛ ꯂꯩꯍꯧꯔꯒ꯫ ꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯥꯈꯠꯂꯒ ꯐꯝꯕ ꯇꯟꯗꯅ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩ꯫ ꯃꯥ, ꯀꯩꯗꯧꯔꯦ? ꯁꯤꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯣꯏ ꯌꯦꯡꯉꯁꯤꯔꯣ? ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ? ꯉꯁꯥꯏꯗꯒꯤꯁꯨ ꯋꯥꯔꯤꯈꯩ ꯉꯥꯏꯔꯦ, ꯌꯦꯡꯗꯪ ꯑꯣꯏꯔꯒꯁꯨ ꯌꯦꯡꯈꯤꯁꯤ꯫ ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏꯗ ꯂꯩꯁꯦ ꯍꯥꯏꯕꯅꯣ? ꯁꯤꯗ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯚꯔꯥ ꯁꯥꯟꯕꯁꯨ ꯂꯩꯔꯝꯅꯤ ꯀꯩꯅꯣ? ꯑꯗꯨꯕꯨꯗꯤ ꯂꯩꯔꯝꯒꯅꯤ. ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯁꯨ ꯈꯔ ꯅꯛꯄ ꯌꯦꯡꯉꯤ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤꯒꯤꯁꯤꯕꯣ? ꯍꯣꯁꯄꯤꯇꯥꯜꯒꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯞꯇ꯭ꯔꯦ. ꯁꯤꯅ ꯃꯐꯝ ꯆꯥꯕ ꯍꯦꯜꯂꯤꯅꯤ ꯊꯣꯏꯕ. ꯌꯨꯝꯕꯨꯅꯦꯅ ꯍꯌꯦꯡ ꯀꯩꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ. ꯉꯁꯥꯏꯗꯩ ꯀꯧꯕꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯤ ꯑꯃꯠꯇꯁꯨ ꯊꯣꯛꯂꯛꯇꯦ. ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕꯗꯧꯅ ꯃꯤꯒꯤ ꯁꯨꯃꯥꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯍꯜꯂ ꯊꯝꯃꯤ꯫ ꯎꯃꯥꯁꯅꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯆꯥꯅꯩ. ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯀꯌꯥ ꯉꯥꯡꯗꯕꯅꯤ. ꯇꯧꯕꯒꯤꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯁꯨ, ꯑꯗꯨꯒ ꯂꯜꯍꯥꯕꯁꯨ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ. ꯕꯔꯥ ꯊꯤꯔꯤꯉꯩ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯅꯍꯥꯟ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯕ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤ. ꯃꯤꯅ ꯀꯩꯁꯨ ꯂꯩꯍꯟꯅꯤꯡꯗꯦ ꯈꯪꯉꯤ. ꯀꯨꯏꯊꯔꯒ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯉꯩ ꯍꯣꯡꯗꯣꯛꯍꯧꯅꯕ ꯇꯧꯕꯅꯤ. ꯎꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇ꯭ꯔꯤ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯁꯦꯟꯅꯃꯟꯕꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯆꯥꯗꯨꯅ ꯈꯤꯇꯪꯗꯤ ꯐꯒꯠꯂꯤ. ꯅꯨꯡꯁꯤꯌꯦꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯂꯨꯕꯗꯨꯁꯨ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏꯗꯕ. ꯍꯤꯡꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯍꯦꯟꯅ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯔꯕ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗꯕꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯇꯤ ꯌꯥꯎꯔꯤ. ꯅꯨꯡꯁꯤꯕꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯗꯦ. ꯋꯥꯔꯧꯕꯅꯗꯤ ꯍꯦꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯆꯈꯤꯕꯁꯤꯅ ꯌꯨꯝꯗ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗ ꯄꯥꯜꯍꯧꯔꯦ. ꯑꯁꯣꯟꯕ ꯃꯥꯕꯨ ꯎꯔꯒ ꯎꯃꯥꯅ ꯍꯦꯟꯅ ꯁꯣꯟꯖꯤꯜꯂꯝꯕꯗꯨ ꯐꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ ꯈꯜꯂꯒ ꯂꯦꯞꯂꯤꯕꯅꯤ. ꯀꯅꯥ ꯀꯅꯥ ꯂꯩꯒꯗꯧꯕꯅꯣ? ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯅ ꯂꯩꯔ ꯃꯥꯜꯂꯦ. ꯀꯥꯔꯛꯑꯣ, ꯁꯤꯗ ꯐꯝꯁꯦ. ꯍꯣꯏ ꯏꯆꯦ. ꯃꯤ ꯀꯌꯥ ꯂꯩꯒꯗꯧꯕꯅꯣ? ꯑꯩꯒ ꯏꯆꯥꯅꯨꯄꯥꯁꯤꯒ ꯂꯩꯒꯗꯧꯕꯅꯤ. ꯎꯃꯥꯒꯤ ꯐꯤꯕꯝꯗ ꯊꯥ ꯀꯨꯏꯔꯛꯄꯒꯤ ꯑꯑꯣꯟꯕ ꯈꯔ ꯂꯥꯛꯂꯕꯅꯤ. ꯅꯥꯂꯤꯅꯤꯅ ꯌꯦꯡꯕꯗꯗ ꯆꯤꯡꯅꯔꯗꯨꯅ, "ꯏꯕꯦꯝꯃ, ꯃꯤꯡꯗ ꯀꯔꯤ ꯀꯧꯏ?" "ꯎꯃꯥꯁꯅꯥ ꯀꯧꯏ ꯏꯆꯦ." "ꯍꯥꯟꯅꯁꯨ ꯚꯔꯥꯗ ꯂꯩꯔꯛꯄ꯭ꯔꯣ?" "ꯍꯥꯟꯅꯕꯨꯗꯤ ꯌꯨꯝꯗ ꯂꯩꯔꯦ. ꯍꯟꯗꯛ ꯁꯦꯜ ꯆꯤꯟꯕꯗꯒꯤ ꯂꯝ-ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯚꯔꯥ ꯑꯃ ꯊꯤꯖꯔꯛꯄꯅꯤ." "ꯑꯣ, ꯅꯃꯥꯅꯆꯥ ꯈꯛꯇꯔꯥ? ꯅꯄꯨꯔꯣꯏꯕꯗꯤ ꯂꯩꯔꯤꯕ꯭ꯔꯣ?" "ꯂꯩꯇ꯭ꯔꯦ ꯏꯆꯦ, ꯁꯣꯔꯥꯠ ꯂꯣꯏꯈꯤꯕ ꯀꯨꯏꯗ꯭ꯔꯤ." "ꯏꯍꯦ ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ. ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕ?" ꯍꯟꯗꯛ 12 ꯊꯥꯗꯣꯏꯅꯤ ꯃꯕꯣ." "ꯃꯤꯡꯅ ꯀꯔꯤ ꯀꯧꯕ?" "ꯂꯜꯍꯥꯕ ꯀꯧꯏ." "ꯏꯆꯦ, ꯀꯥ ꯑꯍꯥꯡꯕꯕꯨ ꯂꯩꯒꯗ꯭ꯔꯣ?" "ꯀꯥꯕꯨꯗꯤ ꯑꯍꯥꯡꯕꯅꯤ ꯂꯩꯌꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯚꯔꯥ ꯍꯥꯏꯔꯒ ꯐꯖꯅ ꯂꯩꯕꯗꯤ ꯅꯠꯇꯦꯗ. ꯗꯨꯀꯥꯟ ꯍꯥꯡꯅꯕ ꯍꯥꯏꯗꯅ ꯁꯥꯕ ꯍꯧꯔꯝꯂꯒ ꯃꯔꯩ ꯌꯦꯠꯅꯕꯗꯒꯤ ꯇꯣꯛꯈꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯛꯈꯨꯝ ꯑꯣꯏꯅ ꯑꯣꯏꯔꯒ ꯁꯤꯗꯒꯤ ꯂꯥꯛꯄ ꯚꯔꯥ ꯑꯗꯨꯅ ꯃꯣꯏꯗ ꯑꯣꯏꯅ ꯄꯤꯕꯤꯕꯅꯤ. ꯑꯩꯈꯣꯏꯅ ꯀꯜꯂꯧꯕ ꯅꯠꯇꯦ. ꯀꯥꯁꯨ 3 ꯈꯛꯇꯅꯤ. ꯑꯩꯅꯁꯨ ꯁꯤꯗ ꯀꯩꯁꯨ ꯃꯥꯏꯄꯨꯅꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕ. ꯃꯤ ꯃꯁꯛ ꯈꯪꯗꯕ ꯂꯧꯁꯤꯟꯕꯗꯨ ꯀꯤꯗꯅ ꯀꯌꯥꯕꯨ ꯊꯝꯗꯦꯗ. ꯑꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯗꯤ ꯚꯔꯥ ꯍꯪꯕꯁꯦ ꯀꯌꯥ ꯆꯪꯂꯛꯇꯕꯅꯤ. ꯅꯃꯥꯅꯆꯥꯕꯨ ꯀꯅꯥꯅ ꯇꯥꯛꯂꯛꯄꯅꯣ?" "ꯏꯆꯦ, ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅꯁꯨ ꯈꯪꯗꯦ. ꯏꯆꯥꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜꯒ ꯅꯛꯅꯕ ꯁꯨꯝ ꯊꯤꯔꯛꯄꯅꯤ." ꯃꯄꯨꯔꯣꯏꯕꯒꯤ ꯁꯣꯔꯥꯠ ꯂꯣꯏꯕꯒ ꯂꯝ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯂꯝꯂꯒ
ꯕꯔꯥ ꯂꯩꯐꯝ ꯊꯤꯔꯛꯄꯗꯨꯅꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯒꯗꯣꯏꯅꯣ ꯍꯥꯏꯅ ꯅꯥꯂꯤꯅꯤꯗꯨ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ꯫ ꯎꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯁꯨ ꯌꯦꯡꯖꯔꯒ ꯇꯧꯕꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ? ꯑꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯩꯕꯁꯤꯗꯅꯤ꯫ ꯑꯣ, ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯁꯨ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏꯕꯥꯅꯤꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯍꯦꯛ ꯂꯥꯛꯑꯣ꯫ ꯉꯁꯤ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯣ ꯏꯆꯦ? ꯉꯁꯤꯁꯦ ꯀꯥꯗꯨ ꯈꯔꯗꯤ ꯁꯦꯡꯗꯣꯛꯇꯕ ꯌꯥꯔꯣꯏꯅꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯑꯣꯗꯅ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ꯫ ꯅꯤꯡꯊꯤꯕꯤ ꯉꯁꯥꯏꯗꯒꯤ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯊꯣꯡꯅꯥꯎꯗꯒꯤ ꯑꯃꯨꯛ ꯂꯜꯍꯥꯕ ꯃꯃꯥ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯍꯧꯏ꯫ ꯑꯌꯥ, ꯂꯩꯔꯗꯣꯔ ꯃꯥꯜꯂꯤ꯫ ꯁꯤ ꯃꯤꯁꯤ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯈꯪꯂꯒ ꯊꯣꯏꯒꯤ ꯂꯥꯛꯏ ꯖꯥꯠꯂꯣ?